इमेज पाउदा मेंग ताबिरे बसंगो अहममत द खुरमजरे हौजिंग मरुगा पाउदा लेखिद्रबी हानेगे फॉरेन मिनिस्टर सुषमा स्वराज के अरोइबा मथौ मंगम मसे पांथोखरे बेबी सना मिसिगी जेएसी ना तंगमापंदा मणिपुर बन कौखरे जम्मू एंड कश्मीर दगे आर्टिकल 370 लौथोखिबा भारत पुंबा हिंदू समाज ओंथोंगबने हाइदे हौजिंग पाउसनन बिजरे Ngarang Lekidrabi Hanage Foreign Minister Masung BJP veteran leader Sushma Swaraj ke aroiba mathong mangam ngasi state honor ga loina pangthokre Lodi crematorium da pangthokiba ma ke sanskara da Prime Minister Narendra Modi Home Minister Amit Shah Masung BJP leader LK Advani Masung Sangnaraba Atikya Suyauke aroiba mathong mangam pangthok Tringaida Sushma Swaraj ke thawayawdraba hangsang adu BJP ke headquarters da thamdana party workers amadi Lusing Machina Ikaikanaba Utki Mana Kankamodana Lake the political leaders in Yana Miyakana or Punduki Naranabidang Pumapalom Talapada Swaraj Delegate All India Institute of Medical Sciences Amsta Arabia Tanki Mahake Jantamata Rota Leba Mayumda President Ramnath Kovind Lagduna Lake Kitabaki Mapamda Ikaikanaba Utkilamki President Swaraj ke Mapureva Swaraj Oshalga wari sanaram ke Vice President M. Venkaiah Naidu nasu awawa pungdolong ke Congress ke Sonia Gandhi amasung Machanipa Rahul Gandhi su laktuna awawa pungdolong ke Lisangal Chamapan Mumudra Tereta Haryana da Sushma Swaraj na khwaidigi naha oibi minister oiki Hazangi phibam patabana maram oidina haukiba Lok Sabha ke election da mire oikide Lisangani tara tarukta kidney transplant tawki hairi Hanaki Extended Affairs Minister Sushma Swaraj na ngarang ikhangudana hard attack ta lekidabada Manipur Chief Minister N Birena Awaba Pungdoragle Chief Minister na ma ke Awaba Pungdopagi warolda chuna hai lekidabi Sushma Swaraj na singtaningai oiba thabak thorom kya tarokki mahangna chahi kumanga subada Haryana government ke cabinet minister oiduna kwaidigi nauna cabinet minister oiba mioi ama oiki Maki Haidui Singdoiba Nupi Singi role model ama oibana mahapo Wall Street Zarnena Best Law Politician Hanimanton K Mahag spend Gamena Piba Grand Cross of Order of Civil Merit Funke Mahana Leki Dabasi India K Lusingba Amang Zabane Mahana Leki Dabada Manipur Gamena Madi Manipur Miangi Mo Sinduna Tamoy Sena Nuaitaba Pungdopagaloina Leki Trabagi Imong Manuge Awabadasu Sarugyari Haina Chief Minister and Pirena Mahake Awabu Pungdopagi Pausenda Pungdorakli. As the state is observing grief and sorrow of the late Sushma Swaraj, we have postponed all the government functions programs for today. Tahi Humputaret Suraba Hanage Extended Affairs Minister Sushma Swaraj na lekidabada Manipurgi Works, Power Textile, Commerce and Industry, IPR Minister Thongam Biswarjana su awabu pungdorakle Maki Warulda Minister na Hai Sushma Swaraj ase party ke leader ama oibatanatana lebakasige khwaidige manga leba nupilaktige athoibi amane mangai khangkhangodana lekidaba se lebakasige jobo mangsaba amane mahana lekidabada awaba nanghauraba lekidrabagi Imong Manong Amadi Mahake supporters and Awabadasu Sarugyari Hybagloinana RD and PR Textile Commerce and Industry Staff Singh Yauraga Minister Biswarjana Minute and 8 minute. Baby Sanamisigi Matanga Pause Amana Suicide Ne Haina Punkiba Pau Aduki Matanga Lengang Sinungtil Bomari Pauda Senduraknaba JACina Tarabasu Lengang Pakum Amada Piba Mangang Kidre Jesina Sinduna Landamasigi Lup Singaluna Mipam Ama Ngasi Tangaiban Tau Ground up Antokre Mipamaduna Tungatungaba Warip Sing Sulokre Warip Singadudi Ngasi Nungtin Pum Tare Tabamatanda Tangaiban Tau Ground the Gate Maragirali Chetpa
hayeng thangoibna konba mafum sing ayupung taruk tagi nuwedang pung taruk phawba ban kokhiba loinana tha sige mapan gi ayupung manga dagi nungthen pung taranithoi phawba manipur ban lauthokre Standard Robert High Secondary School ge mahiro baby shanana leikhidabage matangda ngasi phawba mishi asige atumalang lanjin buthok tabage mayukta yaningdaba phongdoktuna ngasi thawan kaithena wakan mifam phangkhre amadi kaithen phambi singna rally chatkhre thawan kaithen phambi mathamaka apunbane singduna chathakhiba khongjang aduda kaithal phambi singna kaithen sing thong londuna dharna kaithen mamada wakan mifam phamki tungda miyam aduna thawan kaithen dagi Melagron Fawa rally chatuna baby snagi mihati yaningde lenga ke thong yaningde baby sna hapa misak atubada putho u baby sna mishige asumalanglan langjing puthok-tuna mara leibesing charapiyo haiba kholaw ke asulawki khongjang aduda sarvia khibi thobal kaithen phambe mathamakha aponbe secretary as budhipati devina haikibada baby sna yamna chungnaningai oiba mongda yamna misi sadhana siramba asida lenga kasina hause pawba baby sna gi misi asigi chumba langlangjing puthok-taba nungaisade hairuduna aikhuina isa singbo boarding da thamduna mahita maliba asi oja sing aduga nangnana lairaga apabatungi yumbiren amamam oinabagi thamlibani hatopina bathambanate haiki misi asigi matangda lengang nangasi phawba thawa sadaba misi asiga mari lenana school asigi principal lonthoni amadi magi machanpa masanbi phaduna wahang satharabasu ngasi phawba karimata khangandana remand lomthaduna leibase laibak thibane haraduna misi asigi matangta sengkhiba JAC na sangsalapa khongjang kudimakta lamdam asigi kathen panbi singna mating pangbag loinana akanba khongjang kya changchalagani haiki mamang tha julai tang tarani panda Kanchipurda Leba Standard Robert High Secondary School da class 7 tamlambi mahiroi and babishina Januna school na segi hostel da yamna singningai oiba mongda thori yanduna seremba thodok aduge achumba putopiyo amadi maral laiba sing dandipiyo haiduna whatever grove ipau collection ipau group of news ke members na thobal moijing mina bazada candle light protest duna conjunction singkre khongjang aduda justice for babishana mahiroi sing nena tana mahitamba phanganbiyo ipau group stands for the justice of babishana mahiroi singbo lalon popkum khanbigano amasung maralaibasing athubada lenganga dandipiyo haina thawa plate card kya su khongjang loisina painaki loinana misi asigi matangda sengkiba JAC na changsalapa khongjang Kudinda water group asina support tobani amasung saru yagani haida so group asage founder kam administrator Sedur Mai Namna ngapigani Sedur Maibunna phungdokhi Manipur gi lalholo kyana August ke tang taramanga da pangthokadariba Independence Day gi tharamda akai atwe kya thohalapa yabasingdage ngaptongnaba Kasan District Police na section Tharang lokhatpa Lieutenant Chathari SP Kaksang Victoria Yankomp MPS ke Miang Makada Kasan District ke oina Independence Day gi Tharom Pangtho Kadariba District Sport Association DSA Kaksang gi Mapam Singda Thibu Humbagi Thabak Jathaki Kaksang District Police Commando Singna Kaksang Kaitilda Kudakta Koishin Duna Tamlaba Matunda Jingnaba Miyoi Chani Kaksang Kaital Ibado Nauhalai gi Mamangda Putoktuna level laga mamamda oina masang mameng khangdokre adumoina mak mi pami pungi paudi leiti hairi Zamoyana Kashmir ge article 370 loktokiba ase Bharat Pumba Hindu Samaj onthuna ge thawang amani haida Communist Party of India Manipur State Council ge State Secretary L Soting Kumar pondokre ase Bharat Pumba ge oina Zamoyana Kashmir article 370 loktokiba ge mayokta Lab dal singna sangsilapa protest amagi charuk ama oina BT road leba Iraba Bhavan complex ta pangthoke ba mass protest kam meeting the state secretary Al Soting Kumana Makatar duna Bharat Highway Kanglokya na punsilaga sangkiba leba kamani masada view kharana masagi dharmagi chanabe ngana bahuna bada atopa kangrup singbo namthanaba honaduna lakle
RSS na stehi kya gi mamang dagi Kashmir bo chakotnaba honabata achauba thorang lorke Bharat namduna pulliba state sing marakta zamana Kashmir bo ama oire divide and rule sanaduna matam kaya khangduna laglaba matungda zamana Kashmir bo state ama orambadagi union territory onthutuna ahum thuan ba ase labakthibani Bharat ki state ama oramba zamana Kashmir bo union territory ki thakta handan kre State asigi saruk ama oiramba Ladakh po sembalaga atopa union territory ama semkre asigumba luraba phibam asida central government na marilena ba state holder sing atopa political party sing amsung Jammu and Kashmir ge apamba aningba matlo khide sunan sasan tawduna संविधान के article 370 के makada panglamba punama lokthokibani asigumba Bharatiya Janata Party ge thonsang ase yangluragadi Manipur ge prajana asa tawriba Manipur People's Bill Bharat ke president na Ayaba Pirakani Habsi Tazade, Maramasina Lamna Masida, Kundamina Riba Kanglup Singh, CHO Amadi Miamna, Mikumna Hom Singh na Lepam to a Haiki. Lok Sabha Mipamda did National Medical Commission Bill NMC listening in Trama Pombo Eproto Kivasibu Yaning the Pondutuna, Hayang Manipur Pumada Ayupung Nipandage Ayupung Tarapauda Pum Anigi Oiba, and a Layangi Tabuklepake Kongzang. Jansilagani Haina Dr. Samkumar Laisham Napongokre. Ngasi Indian Medical Association Ima Manipur State Branch Sinduna Manipur Press Club Tapang Tokiba Pogi Mipamamada Association Asige President Samkumar Laisham na Haikibada NMC Isanganita Mapan Lok Sabha de Eprotokiba Asi Yamna Kana Yanindava Pondorakli. Hariba Bill Sige Mayota Lep Naba Sem Sagani. Bilase Eprotokiba Asina Dr. Senkang Natana Tungda lebang miyam pumada achawa awaba ama orekadabri analenge thabak ase miyobagi punsi kan gadabani masi tarana lobusum loi bil asige mayuta India pombage oina hayeng pung kunmari ge oiba government amade private yauna analenge lamda sadam chathagane adubo Manipur ge oinadi miyam ge awabi yenglaga hayeng ayupung nipandage ayupung tara phawda analenge thabak pomma lepani haiki National Urban Health Mission Manipur Amasung District Health Society Kaksing na Sinduna Nomagi Oiba Free Health Camp among ase Kaksing Wari Kamla Parengda Laiba Health and Wellness Center Urban Primary Health Center Kaksing the Pathokre Ngasigi Kamaduda Medicine Gynae Pediatric Non-Communicable Diseases Malaria Dental Immunization Diagnostic CMIST, AB, PMJAY, Loinana, SDO, ERO, Kaksing Jingbage, Stol Kea, Hamduda, Dr. Nipanbo, Nursing, Medical Staff Sing, Asa Sing, Amadi Adekiana, Mading Pangduna, Muchanero Nanki. Hida Lamtak Sing Su, Lemna Biba Loinana, Anabakaya, Kangdonavat, Testobage, Kudok Savasupananki. Tawal District, Wang Zingdaleva Institute of Rural Education IRE na lamdam asida matau masakhangba amadi mating laiba oza puthong nabagi pandamda chahi khudenge pangthok laga lakpa workshop sahi asige oina lagleba August ke tang ni pandagi tarani thupawba pangtholaga de haina BET College asige principal Narimba Brazakopana phongdorakle BET College asida ngasi pangthopa pawgi mi pamamada Narimba Brazakopana high transforming content into process highway hiramda Pangthong na batawriba numit mangani chatakadaba workshop asida masak nairaba mapalamdagi lakpa miyo yauna resource person kyana sarubyaduna BEd second amasung fourth semester gi mahiroi training singda awambatha ke loksing pigadori UPSC ge advisory to Supreme Court Commissioner Dr. Mahavir Jainsu sarubyagani College asida tamleba BEd training singbo lamdam asige masak naiba mating leiba amasung madam masakhangba oza amamam ohenaba pandada workshop ase IRE na chahi khudinge pangtholagala BEd training singna tamleba para sing adugi ahenba kaya tapi tambiduna makoigi punsida mai papa oza amamam ohenaba ge pandamda workshop ase pangthok sabani haiki makatana mahanga Hai workshop asi loishilabutungda saru yagadriba college asige mahiroi sing mathau masak khangba oza amamam oirakani habge thasaba thamle hain supongdokhi
Independence Day gi mangoidana ngasi morigi Additionate Deputy Commissioner ADC ke Office ta ADC M Rajkumar, SDO Dines Kumar, 43 AR ke Mr. Akshay, CDO ke DSP TS Thomas, SDPO Binoy Songta 5 Brigade, Morita Lediba Tungan ba Government Department Singh, Amadi Tungan ba Community ge Leader Singh, Yona Independence Day ge Tauram, Mai Pakna Pangtung Nabagi, Department Singh, Amadi Leader Singh na Lobudriba Magi Daiti Singh Oiba Kanaki. Ngasi ayu pung ni pamakai kare helapa adueda More Police IB de Label CDO OC ke quarter da gas cylinder ke horapa maina quarter da ke cylinder saruk sing maina chakrai. Kudata More Fire Brigade ke tim ama matum sana laktuna mai adu kalobudake kahena amanga tadi thokidre mai adu gas cylinder ke horapani haide mai saba adu da yung cylinder yona poche kharadi amanga ta thokre haide. Uripo Block Congress Committee UBCC National Block Level Interaction Program among us Uripo ke Yambem like a community hall pangthokre. Toronto da AICC ge CWC members oiriba MPCC ge state president ga khangamna athoiba meeting amadi UBCC ge president Y Jayantaram na Thoromapo oiba ka loinana UBCC amadi MPCC ge office BRS6 saluyakhi. Toronto da Wangang Laduna Athoiba meeting oikiba MPCC ge president ga khangamna high ngasi ge interaction program asi English ngani kunithoi da pangtokadriba Zane election ga mari lainana mission lisengani kunithoi hana meeting duna khana laina bage thorom pangthokani. Thoromasi lisengani kunithoi ge zanani election da kanaba kaya piragani maram maduna grassroots level dage Congress ge ideology ge matangda nainaba amadi mage opponent piduna aphawa political party ama oirapangamgani. Zamayana Kashmir ge matangda BJP government na no makhakta da bill ama puthokuna kudakta pass to wagaloinana status da section 370 salary basi apepa proof singe lepham legislatre haina takpani. Zamayana Kashmir da Topliba Todo Asigama Manipur Sur Tokaru Habangamde, Maramasina interaction asida, Apa opinion, Budopiduna, Henama Bangaleva Congress Party, Ama Wenaba, Honamina se Haiki. Minority voice, missing out of the state Apiko, other for our process, Sutta, about only the way. Only not to go. I Sakasana, absolutely majority majority have numbers or something. That's all the Nasdaq family Hal survey ge matungi ina Manipur da mama ge komlang tha Tarupana Pithapasi 73.6% oiri loinana Lemoriba 26.4% ase wali. Maramasina Waliba Saruk Singh Mapung Phana Yahunaba Honabada Miamda breastfeeding ge Matangda Kabanaba Honabada Media ge Achoba Thodang Lay Masidada Mipung Kuding Gyan Taminadana Puna Tabaka Dominata Klaba Matamda Masige Kanaba Singh Pangmangangani Haina Infant Uterine Feeding ge Nasdaq trainer Dr. K.S. Ratana Kondokre. Masila Penda Lady by Indian Medical Association Manipur State Branch ke hold a World Breastfeeding Week 2019 nga Marilena Nomagi Oiba Infant Uterine Feeding ge Sensitization Training Program ama Pangtopage Tharomda Opamasi Pondokibadi. Ngasige training aduda Dr. K.S. Ratan National Trainer Infant Uterine Feeding amadi Dr. Sam Kumar Lystrom National Trainer Infant Uterine feeding na breastfeeding ge matangda sugaina takhe. Breastfeeding Promotion Alliance of Manipur na sindona pangtopa training aduda media nurses amadi health workers ingso saluyakhi. Ngasi Zirbangi Sorokting Bay Helgata Labor Helgat Community Holder Zirban District Huyan Lalong amadi Saibi Association Zidi Hulakana Sinduna Huyan Lalong Namit Pantokre. Taromasida Maistamp Razin Waite Tangta Oza M. Maipak Sanambangang President Zidi Hulaka S. Manglembi Devi President
Azwa amadi yu punima village eldana atoiba michunglen Thoromapu amadi akhanaba michunglen to aina das the pangki Thoromasige atoiba michunglen to oikiba Maistam Paurasendra Maiti de Pondokibada Chai amadi Thangta haibasi Maiti ipai ipuna yamna sectiona Equigi the Bakta Thamlamba art makalamade Hariba art asi Kananaba amadi yokatpada ekoi Punamaki Taudangne Kalagalominase amadi JB class haiba asigi matangda Jiribangi Soro Atikvida class ama Hangabatose Aduga Nauna Hogaliliba Angang Sinda Taxicasi Tambisi Taxicasi haibasi Yamnamaru oi Taxicasi Yaudaba Satra Satri Singdura Mama Mapa Singbo Masakangloi Haina Pondoki Manipur Sakana retire Oidaba Sarkage Karmasari Singbo Amuk matam sangdoktuna tabak puhanba to kadabane loinana hairiba thong ase High Court of Manipur na takiba rai aduke mayokta tabak dorabane maramasina hiramasegi matangda Manipur ge governor na meng sangbiyo haina Federation of All Tribe and Youth Clubs Manipur ge president R Asingna ngase Manipur Press Club ta pangtopa permission unabada phongdokre Mana hai haidiba wafam asige matangda ngasige governor da so memorandum abasu submit okibagaloina hause water resource one ge chief engineer oiliba J Ravindra Sharma bo mahage retire matam oikrabasu sarkar asina matam sangdoktuna thabak pohanba ase khudaktage lokthokadabane amadi department asida leiriba matik saba engineer singda makoige promotion ta arupi gadabane haida suphongdoke mana bakatana haikibada haibo wafam ase Tawidaga Taragadi Unit Minister da Amasong Quarter Chatana Tinagani. House Arabada Maruba Oman Pizadi. Lake Hidrabi Hanage Foreign Minister Susma Soraski Aruba Matomanga Masipang Tokre. Baby Sana Misigi JSC na Tamapanda Manipur Ban Kokre. Zamoyanda Kashmir Dage Article 370 Loktokiva Baratpumba Hindu Samas Ontongabani Haidi. Image Paldam Asegadi Matang Sidaloisere, named Tabib Samba Amaka.